Chahi nauriba mahairoi ani faraga hatkibagi thaudoka mari leinana CBI na hokiba October amada fakiba kuki marigi manungda ani S malsom amasung paumilun haukip India government amadi Manipur government ka suspension of operation sugi yanabaki makhada leiriba khulai paiba kuki National Front ki jagam faction KNF-Z ka karigumba hiram amatada mari leinati haina faction asina sangdora kray wari singbul network ki report amana hai KNF-Z na thadorapa sangdo warol amada hairiba mioi ani asi kuki Students Organization KSO Laymatag Block ki President amasung Secretary ni Hare lonena KSO gi luchingba ani asibu KNF-Z ki miyoy ni Hainas sandogli ba adubo kandiam tawi Hare amaramda Nogin Vaite Koba miyoy ama KNF-Z ka mari karigumba mawang amatada layna de hainasu sengdo warol asna fongdorakli sengdorakli ba wafam asi social media da CBI na faki ba esmal som amasung paumilun haukip ani asi KNF-Z ki Kajar Singh aduga Nogin Vaite na KNF-Z ki Jaugan Tech area gi commander ni haina fongdo narakpadage thorakpani haina wari singbul network na hari viral message adu yung fam yawda ba amadi aran ba wafam ni haraduna madu loop asibo mingchati hana ba honabagi thorang amani loop asidi sugi ground rule ngang na chali hari KNF-Z ki warol asina hai baite hari ba miyoy asi paukam kauba atopa miyoy amagalonela kumja English ngani kungi August tarukta Manipur police na namduna stel khabgi maralda faru rabani bakoyani NHPC loktak project ki nongmai payuna namduna stel khom na ba tawringai da fakhibani police na makoyani komkai rap Loktak tagi fakhibani aduga police ki FIR da makhoi ani bu KNF-Z haina record tokhibani Gerol asna hai paukam asi KNF-Z ki jetagi law ne yadaba thabak singda chainaba amadi sugi ground rule thugai bagi dama kumja nisngani kungi June 10 da tanthokraba misakni haina su KNF-Z na claim tawri